Hello mayam ngasi ayuk tagi oina blog se haurasi ko agi blog se ngasi din joga aina kari kai tawba du jengminarasi koina patumi Matumi ado mayam ngasa ayuk te ising lakte bako ji ising lae do aina paite toraga si ising gale ising mayam aina phi surami ne bako asi phi sure sondana kasra laye ba kasra se ko ko khakui le ba kasra wala lakta ba asi gi posta ji ga han jalaga thamme phi khara di dumi suna loire siga leire thebong do asi keno degi ma napini asi ji na pire ni aba thonga chaba gi ni na pire ba adagi mana masing ju pire e mana masing ai ri sida leire ko Kaman degi khangde da kai kai no loi shure degi awa phadigom ju pire ba awa phadigom chara tha ba do na sidi na dum chara tha jalle khajatra mayam awa phadigom chara se to ko mayam asiga jengo karon pale karon ka dai no se siga karon pale siga masu pale jengo karon je mathon ta hurai ni aba ado pale ki aloe vera pambi jengo chau ban ne kam ta laure do kai kai da kanai no di khangde aloe vera se ina dum phaji thari ne aba akhang bale de haibiro aloe vera na kai kai kanai ai do lai ju myam sa lengo karon do strawberry do chau khatti strawberry jengo do strawberry ke no tau ki bado chau khatti wang khatti kai no khangde kamai tau no khangde wa na di hona jari ni abai jengo Bongji bude nga hang leiraga thongani aba koinu paw kalaga dum sembirani do makhom jam napani na ne ai semba ngamgodra ngamoidra khangde ado nga leiraga di ising tat khrani aba aduna ai buji phi do sudoni aduga aina saba hidang mana do ai kamaina sui ai ado aina ji asi se ising da tingchallai de asiga keng mani aba ko tingdraga di da si tingchalle sumai tingchallani ko yang kuina tingjallaga dine asi thangat pa jadam ni patpani do sumaina amuragani na kangne sakai phakai ra gane sumaina amoni khak tawro machu koi se ngose sinani aina daily blog sending di am wa ya ba daily blog semse mobile je pai bin na ba mi ama leira bo ji pha ba do ithom tana dum pai ra hona bani na jam wa ya ba jengo mayam akoi nu pa dine asang wai dang mana do cha de ba mo do maya gwa lai do akoi gi kwa cha ba mi gi dine asang wai dang mana do aduna di pha ba hen bane ba asi se maya jang kal le ba do hoji lore mayam ani rak tawre do amna kieng de ba ne aduna ani khat tawre ani ra khangna dum jarani mayam do hoji asi se phaudo ni phauba du de dum mobile do ina dum pai du mina ne nuai do mande du phau ba lore ga jing hala ge lore mayam Fajare ni thire ni kaino kiraga fajaraga kashu manda kaino tawgada banate ba mina masak khangada banate ba aduni ru kara koi di dum pisum gari gara ni jawjada bane nu khara dum jingning hitana ko ada sumai dum khara kere do hujik ai makha taba thaba oisalani jengo ina phi suramba singdo phi hingje jeng kyam jang gono jengo phi hingje asigi mongpa phi dak se si phobam leitre aba ado si phi mayam je kangha kanda phaudu ni lagi sonda sum mongpa phi dak phaure Degi ai hidang manado sida leire sumaina hengar da hapaga phawriba hidang manado egu phajada jeng nuba kawai kana phajagi jeng jengo ina leira ko phuri mak yam pame tawdi magi nai na leira pani aba ma litlaga litraga ina dum likke na ma hoji serenda ka pacha khara aduga thaibong do sumaina kakthalaga thambirame mak atei soiba ngamaroi haire ade agi su kaino tawdriba ching tang soibirame si agi de kaphine aba thaibong mapum do ai kakpado ngamoi do ai hujik ne kaino aina habdo ngasai habdo kwalo ba sakne na habdo aduga amtang alai le ko ye chabi panjang liba khoinu pasu kaino tore maksu ne masingpu da gas ka pa sakhare aba aduna ai hauji kwalo ba chatli thokle ai kwalo bam da jam thap te ba ai hauji ki get toi thokla ga sigi get chi ga jangin moi hingo ji moi kai no ji ji aja bani jam oi che Wai sina bu lai rami. Ngasi di video pura ga lai ni. Video pura lai ni ai ba. Hingon jeng. Ningko ngatan jeng.
ꯃꯔꯩ ꯄꯥꯡꯈꯣꯛ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗ ꯇꯣꯅꯤꯡꯈꯣꯛ ꯉꯥꯛꯇꯅꯦ ꯁꯤꯒꯤꯁꯦ ꯐꯖꯗ꯭ꯔꯥ ꯁꯤ ꯔꯨꯝꯅꯤꯡꯁꯦ ꯚꯔꯥ ꯄꯤꯌꯦꯕ ꯃꯤ ꯂꯩꯅꯔꯤ ꯂꯩꯅꯕꯁꯨ ꯌꯥꯎꯔꯦ ꯂꯩꯇꯕꯁꯨ ꯌꯥꯎꯔꯦ ꯉꯁꯤꯗꯤ ꯏꯆꯦ ꯍꯣꯏ ꯌꯨꯝꯗ ꯆꯪꯉꯦ ꯑꯍꯜ ꯂꯩꯕꯅꯤꯅꯅꯦ ꯐꯃꯨꯡꯒꯁꯦ ꯌꯦꯡꯉꯣ ꯑꯉꯧꯕ ꯕꯦꯗꯁꯤꯠ ꯃꯤꯡꯖꯦꯜ ꯃꯤ ꯂꯣꯏ ꯁꯥꯎꯅꯤꯡꯉꯁꯦ ꯀ꯭ꯋꯥ ꯂꯧꯕ ꯂꯥꯛꯏꯅꯦꯕ ꯅꯣꯏ ꯌꯣꯟꯕ꯭ꯔꯥ ꯀ꯭ꯋꯥꯁꯦ ꯌꯣꯟꯗꯦꯗ ꯑꯗꯨꯝ ꯆꯥꯅꯕ ꯈꯔ ꯅꯤꯉꯣꯜꯁꯤꯡ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯄꯨꯕ ꯌꯥꯎꯏ ꯑꯗꯨꯅꯦꯕ ꯈꯪꯗꯦ ꯃꯅꯨꯡ ꯌꯣꯟꯗꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯈꯜꯂꯗꯤ ꯄꯤꯔꯤꯅꯤ ꯌꯣꯟꯗꯦꯕꯀꯣ ꯌꯣꯟꯗꯦ ꯑꯗꯣ ꯌꯣꯟꯗꯦ ꯑꯩꯅ ꯑꯗꯨꯝ ꯂꯧꯒꯦ ꯍꯥꯏꯕꯗꯨꯒ ꯁꯦꯝꯃꯈꯥ ꯑꯃ ꯌꯣꯟꯗꯦ ꯄꯤꯕꯤꯔꯛꯏꯕ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯍꯜꯂꯦ ꯀ꯭ꯋꯥ ꯄꯨꯔꯒ ꯀ꯭ꯋꯥ ꯆꯥꯁꯜꯂꯦ ꯁꯝꯁꯦ ꯆꯣꯠꯄꯅꯦꯕ ꯁꯤꯅ ꯆꯦꯁꯜꯂ ꯆꯠꯂꯤꯕ ꯀ꯭ꯋꯥꯗꯣ ꯕꯖꯥꯔꯗꯗꯤꯅꯦ ꯂꯨꯄꯥ 400 ꯌꯣꯜꯂꯦꯕ ꯀꯦꯖꯤꯗ ꯑꯗꯣ ꯏꯆꯦꯁꯦ ꯃꯣꯏꯗꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯨ ꯄꯤꯕꯤꯔꯛꯑꯦꯕ ꯃꯥꯏꯗꯤ ꯈꯪꯕ꯭ꯔꯥ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯃꯥꯅ ꯀꯩꯅꯣ ꯄꯤꯔꯛꯑꯦ ꯇꯣꯅꯤꯡꯈꯣꯛ ꯑꯩ ꯉꯁꯥꯏ ꯎꯞꯄ ꯇꯣꯅꯤꯡꯈꯣꯛꯇꯣ ꯉꯔꯥꯡ ꯄꯤꯔꯛꯑꯦ ꯐꯥꯛ ꯌꯥꯝ ꯄꯤꯔꯛꯑꯦ ꯆꯝꯊꯣꯡ ꯆꯥꯈ꯭ꯔꯦ ꯑꯗꯨꯅ ꯂꯨꯄꯥ 500 ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯀ꯭ꯋꯥꯗꯣ ꯑꯗꯣ ꯀꯩꯅꯣꯅꯦꯕ ꯍꯧꯖꯤꯛꯀꯤ ꯆꯥꯗꯣꯗꯣ ꯃꯣꯏ ꯀꯩꯅꯣꯗ ꯍꯣꯇꯦꯜꯗ ꯁꯨꯏꯌꯦꯕꯅꯦ ꯁꯤꯜꯆꯔꯗ ꯍꯣꯇꯦꯜꯗ ꯁꯨꯏꯌꯦꯕ ꯑꯗ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯁꯨ ꯍꯣꯇꯦꯜ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯅꯦ ꯅꯣꯡꯃꯒꯤ ꯅꯤꯅꯤꯒꯤ ꯑꯗꯨꯝ ꯂꯩꯕꯒꯤ ꯍꯣꯇꯦꯜ ꯂꯩꯕꯒꯤ ꯔꯨꯝꯒ ꯃꯊꯧ ꯇꯥꯔꯁꯨꯅꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯩ ꯆꯥꯗꯣꯗ ꯑꯗꯨꯝ ꯍꯥꯏꯔꯒꯅꯦ ꯅꯣꯏꯒꯤ ꯂꯩꯕꯩꯗꯣ ꯑꯦꯔꯦꯟꯖ ꯇꯧꯕ ꯉꯝꯒꯅꯤ ꯁꯤꯟꯕ ꯉꯝꯒꯅꯤ ꯌꯦꯡꯉꯣꯀꯣ ꯊꯥꯎꯗ ꯇꯩꯁꯜꯂꯦ ꯅꯞꯄꯤꯉꯣ ꯃꯌꯥꯝ ꯃꯀꯨꯁꯤꯁꯨ ꯂꯧꯊꯣꯛꯑꯅꯤ ꯑꯩ ꯑꯁꯤꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯃꯁꯨꯡ ꯈꯔ ꯇꯥꯊꯣꯛꯑꯅꯤ ꯑꯂꯨ ꯈꯔꯁꯦ ꯍꯥꯞꯀꯅꯦꯕ ꯑꯗꯒꯤ ꯑꯁꯤꯅ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯁꯤꯡꯒ ꯑꯩꯅ ꯁꯣꯏꯔꯒ ꯊꯝꯃꯦ ꯑꯗꯩ ꯇꯤꯜꯍꯧꯗꯣ ꯑꯩꯒꯤ ꯇꯤꯜꯍꯧ ꯈꯤꯇꯪ ꯂꯩꯔꯝꯃꯦ ꯑꯅꯤ ꯈꯤꯇꯪ ꯂꯩꯔꯝꯃꯦ ꯃꯆꯥ ꯃꯆꯥꯗꯣ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯍꯥꯞꯄꯅꯦ ꯑꯁꯤꯗ ꯇꯣꯃꯦꯇꯣ ꯍꯥꯞꯄꯅꯤ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯉꯅꯤ ꯃꯌꯥꯝ ꯑꯁꯤ ꯈꯤꯇꯪ ꯍꯧꯕꯤꯒꯦ ꯆꯥꯛ ꯈꯔ ꯊꯦꯡꯗꯣꯔꯦꯕ ꯉꯝꯗꯦꯕ ꯑꯌꯨꯛꯁꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯒꯤꯗꯤ ꯗꯨꯅꯅꯦꯕ ꯑꯩꯅ ꯗꯦꯏꯂꯤ ꯕ꯭ꯂꯣꯛ ꯁꯦꯝꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯅꯪꯅꯗꯕꯀꯣ ꯍꯥꯞꯄꯛꯏꯔꯣ ꯅꯪꯒꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯊꯩꯕꯣꯡꯁꯦ ꯍꯥꯞꯄꯅꯤ ꯀꯔꯤ ꯄꯇꯥꯁꯦ ꯈꯔ ꯕꯣꯔꯥ ꯍꯧꯔꯅꯤ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯕꯣꯔꯥ ꯍꯧꯕꯩꯗꯣ ꯑꯗꯨꯒ ꯑꯩꯅ ꯑꯁꯤꯒꯤꯁꯦ ꯌꯦꯡꯉꯨ ꯃꯤꯁꯨ ꯊꯥꯗꯨꯅꯦꯕ ꯑꯁꯤꯒꯤꯁꯦ ꯑꯩ ꯈꯤꯇꯪ ꯍꯥꯞꯀꯅꯤ ꯂꯥꯛꯒꯁꯦ ꯄꯣꯝꯈꯠꯇꯅ ꯌꯥꯝ ꯍꯥꯎꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛꯇꯣ ꯍꯧꯖꯤꯛ ꯂꯣꯏꯗ꯭ꯔꯤꯑꯕ ꯍꯤꯟꯖꯥꯡ ꯐꯨꯠꯂꯝꯃꯤ ꯌꯦꯡꯉꯣ ꯑꯁꯤꯒꯤꯁꯦ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦꯕ ꯄꯥꯝꯃꯨꯕꯒꯤ ꯇꯧꯕꯩ ꯋꯥꯅꯤꯗ ꯑꯗꯨꯒ ꯑꯩꯅ ꯑꯁꯤꯒꯤꯁꯦ ꯑꯁꯤꯒꯤ ꯐꯛꯁꯦ ꯁꯦꯒꯥꯏꯗꯦ ꯑꯗꯨ ꯑꯉꯥꯡꯅꯅꯦ ꯀꯩꯅꯣ ꯀꯨꯀꯔ ꯑꯁꯥꯕ ꯊꯝꯃꯝꯅꯅꯦ ꯑꯁꯤꯒꯤꯁꯦ ꯑꯁꯥꯕ ꯄꯣꯠ ꯊꯝꯕ ꯌꯥꯗꯦꯕ ꯅꯞꯁꯜꯂꯦꯕ ꯂꯣꯏ ꯁꯧꯕꯤꯑꯕ ꯁꯧꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯁꯤꯒꯤꯁꯤꯃ ꯄꯨꯔꯥ ꯀꯛꯊꯠꯂꯦꯕ ꯃꯌꯥꯏꯗꯣ ꯑꯗꯒꯤ ꯃꯌꯥꯏꯗꯣ ꯀꯛꯊꯠꯄꯒꯤ ꯃꯔꯝꯁꯤ ꯌꯦꯡꯉꯣ ꯑꯁꯤꯁꯨ ꯃꯌꯥꯝ ꯑꯃ ꯁꯦꯒꯥꯏꯅ ꯑꯩꯅ ꯐꯣꯠꯂ ꯇꯧꯔꯤꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯏꯗꯣ ꯀꯛꯊꯠꯂꯒꯅꯦ ꯑꯁꯤꯒꯤꯁꯦ ꯉꯔꯥꯡ ꯑꯩꯅ ꯑꯗꯨꯝ ꯁꯤꯂꯥꯏ ꯈꯔ ꯇꯥꯏꯔꯝꯕꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤ ꯁꯤꯂꯥꯏꯁꯦ ꯈꯣꯏꯔꯦ ꯑꯁꯤꯁꯦ ꯌꯦꯡꯉꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯒꯤ ꯑꯁꯤꯒꯤ ꯃꯅꯨꯡꯁꯦ ꯁꯤ ꯅꯝꯁꯤꯜꯂꯤꯅꯦꯕ ꯑꯩꯅ ꯁꯦꯒꯥꯏꯈꯤꯕꯗꯣ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯉꯔꯥꯡ ꯁꯤꯐꯥꯎꯗꯤ ꯇꯥꯏꯔꯦꯕ ꯇꯥꯏꯕꯗꯨꯒꯅꯦ ꯑꯁꯤ ꯃꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯐꯛꯀꯥꯏꯈ꯭ꯔꯦꯕ ꯈꯣꯏꯗꯅꯅꯦ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅꯅꯦ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯤꯂꯥꯏ ꯂꯧꯊꯣꯛꯑꯒ ꯁꯣꯟ ꯃꯇꯣꯟꯒꯤ ꯑꯐꯣꯠꯄꯁꯤ ꯃꯐꯝꯁꯤꯗꯤ ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯁꯤꯒꯤꯁꯤꯅ ꯑꯃꯨꯛꯅꯦ ꯁ꯭ꯋꯥꯏ ꯃꯈꯣꯡꯁꯦ ꯑꯁꯤꯒꯁꯨ ꯈꯤꯇꯪ ꯐꯣꯠꯂꯝꯒꯦ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯀꯩꯅꯣ ꯇꯧꯕ ꯑꯇꯥꯏꯕꯗꯣ ꯑꯃꯨꯛ ꯑꯗꯨꯝ ꯈꯣꯏꯈꯤꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤꯒꯤꯁꯦ ꯈꯤꯇꯪ ꯐꯣꯠꯂꯝꯃꯒꯦ ꯍꯧꯖꯤꯛ ꯑꯁꯤꯒꯤꯁꯦ ꯈꯔ ꯐꯣꯠꯂꯝꯃꯦꯅ ꯑꯁꯤ ꯊꯝꯃꯝꯃꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯈꯤꯇꯪ ꯐꯣꯠꯂꯝꯃꯅꯤ ꯆꯦꯟꯗꯅꯕꯒꯤꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ आलूजीजू तोयरबजे यादे मुल्लेको आलूजीजू गरम मसाला खरा हापनी मीट मसाला हापनी से मीट मसाला खरा हापनी आई हुजी हापनी अवा फदिगो सिजू हापोदनी कने से पनीबा दुना नुंगाइतम मुसुतो असी लोरे मियाम जेंगसे मियाम ꯑꯩꯅ ꯍꯧꯖꯤꯛꯇ ꯇꯥꯏꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯌꯥꯝꯅꯕꯨꯗꯤ ꯄꯥꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯁꯤꯡꯒ ꯄꯥꯛꯑꯦꯕ ꯑꯁꯤꯗꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯑꯁꯤ ꯁꯦꯠꯇꯠꯈ꯭ꯔꯦꯅ
ꯑꯁꯤꯁꯨ ꯃꯥꯡꯍꯜꯂꯣꯏꯑꯕ ꯑꯩꯅꯅꯦ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤꯁꯦ ꯁꯥꯏꯠꯁꯦ ꯈꯔ ꯈꯔ ꯀꯛꯊꯠꯂꯒꯅꯦ ꯃꯆꯥ ꯃꯆꯥ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥꯗꯅꯦ ꯐꯝꯃꯒ ꯆꯥꯕꯒꯤ ꯄꯤꯗꯣꯏꯅꯦꯕ ꯀꯩꯗꯧꯗꯣꯏꯅꯤ ꯃꯥꯡꯍꯟꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦꯅ ꯄꯣꯠ ꯆꯩꯁꯦ ꯃꯌꯥꯝꯁꯦ ꯑꯕꯤꯅꯥꯁꯦ ꯄꯨꯈꯝꯗ ꯃꯥꯡꯗꯣꯏ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯅꯕ ꯁꯤꯒ ꯂꯩꯔꯦ ꯀꯥꯊꯜꯒꯤ ꯁꯕꯖꯤꯗꯣ ꯊꯩꯕꯣꯡꯒꯤ ꯁꯕꯖꯤꯗꯣ ꯑꯗꯨꯒ ꯑꯁꯤꯅ ꯀꯔꯤ ꯄꯠꯇꯥꯒꯤ ꯕꯣꯔꯥꯗꯣ ꯑꯁꯣꯝꯗꯅ ꯄꯦꯔꯨꯛꯀ ꯑꯥꯂꯨꯒ ꯑꯃ ꯃꯦꯠꯂꯅꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯦꯕ ꯆꯥꯛ ꯆꯥꯔꯒ ꯀꯣꯟꯅ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯎꯍꯜꯂꯛꯑꯒꯦ ꯆꯥꯛ ꯊꯣꯛꯑꯦ ꯑꯩꯒꯤ ꯋꯥ ꯁꯤ ꯂꯩꯔꯦ ꯀꯪꯉꯦ ꯍꯤꯗꯥꯛ ꯃꯅꯥꯗꯣ ꯑꯃꯈꯛꯁꯨ ꯂꯩꯍꯧꯕꯅꯤ ꯋꯥꯜꯗ ꯊꯦꯠꯂ ꯂꯩꯍꯧꯕꯅꯤ ꯁꯤ ꯍꯤꯗꯥꯛ ꯃꯅꯥꯁꯦ ꯀꯪꯉꯦꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯩ ꯀꯪꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯑꯁꯤꯒꯤꯁꯦ ꯑꯩ ꯈꯥꯡꯗ ꯉꯧꯔꯅꯤꯕ ꯊꯨꯒꯥꯏꯔꯒ siga aina ngasai haibado mayam ju uwa phanganeba asiga jawriba machan ni jengu sidaneba amu mu ba jawri kadigo maru da hanjalani ida manado sidi lilics da hapchalaga thamne mayam jengu ai ngasai taina suramba fisingdo ado loin lausale hauji asigi fisimo mu thupjalani ado asije dumne chairingai da hauji dun thuphodaba taraga dine namjanna leikhadi amu kaino tawreba phise akogi nanjandamni mai kruk kruk law leibane ba aduna asigi phise mo thupani ado mayam jengo ai phi thupna loire ko siyengo asina janupagi asina janupigi adagi asina mogi school dress kari garang do asina agi phine kari garang dagi asigana bed sheet ka dagi agi engdhangi dipagi sporting ado mayam ko asi se ai hap ke ba ko agi janupigi sidi asiga hapane asima ki phi hapagi mafam ne ba asigana ijanupagi ne ba adagi asigi makhagi sina aigi asigi se asina aigi asina ijanupigi asina ijanupagi asina mapagi di obasta lore gana ne ko aigi kaino thamme bed sheet kari garang do aduira thamme sumaina dum thamme dagi mathaktan dum aigi kari kari aji mapagi mafam jidi ne ina dum nasi thupa ju nongaraga ma dum sakhai ba dum thupa ngamde ba maki mafam jidi icha nupa ga icha nupi ga dum mobile ni dum khara dum tawre ai su dum thupe nismai dum thamme ba ai hangar da jan ba gina sita dum jan salle dugagi ai hujiki phainek singdo aduna sida jan salle ana siga sumaina dum duga ina ta amba mixi do siga thambi siga thamme ore si asiga na lai leire ko dagi di sida aina kolik thembai sida ising ta hobodo adu du mai kona dum nam thoe sumaina taraga si phabine tawraga ne sumaina du kona dum nam thoe laga tawdare sanda ta sale aba ꯑꯩꯒꯤ ꯋꯥꯏꯁ ꯂꯅꯦ ꯅꯣꯡꯁꯨ ꯇꯥꯊꯔꯛꯑꯦ ꯑꯩꯒꯤ ꯃꯈꯣꯟ ꯑꯝꯇ ꯇꯥꯔꯕ ꯑꯗꯣ ꯃꯌꯥꯝ ꯎꯔꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯀꯌꯥꯝ ꯌꯥꯝꯅ ꯊꯕꯛ ꯀꯜꯂꯦ ꯍꯥꯏꯅ ꯍꯥꯏꯗꯣ ꯑꯗꯨꯅꯅꯦꯕ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯃꯤꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯍꯨꯝꯇꯣ ꯀꯔꯤ ꯀꯔꯥꯡ ꯎꯠꯂꯧ ꯈꯣꯠꯂꯧ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯉꯥꯡ ꯑꯅꯤ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯒꯤ ꯃꯄꯥꯒꯤꯁꯨ ꯊꯕꯛ ꯆꯠꯂꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯔꯨꯕꯗꯅꯦ ꯑꯩ ꯍꯨꯝꯇꯣ ꯀꯔꯤ ꯀꯔꯥꯡ ꯂꯣꯏ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝꯅꯦ ꯆꯤꯀꯦꯟ ꯆꯥꯒꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯆꯤꯀꯦꯟꯁꯨ ꯑꯩꯅ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄꯁꯦ ꯆꯥꯕꯗꯣ ꯑꯩꯉꯣꯟꯗ ꯉꯝꯗꯕꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯔꯣꯝꯕ ꯆꯥꯕꯗꯨ ꯃꯤꯅ ꯖꯤꯡꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯒꯗꯤ ꯑꯩꯅ ꯀꯣ ꯉꯁꯤꯗꯩꯗꯤ ꯃꯇꯥ ꯆꯥꯔꯦ ꯑꯗꯨꯏꯗꯤ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯊꯕꯛꯁꯦ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯒꯦ ꯍꯥꯏꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯏꯅꯦꯕ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯅꯣꯛꯅꯕꯤꯒꯅꯨ ꯑꯗꯣ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯌꯣꯕ ꯊꯕꯛ ꯀꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯅ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯀꯩ ꯍꯥꯏꯗꯤ ꯑꯁꯣꯏꯕ ꯃꯐꯝ ꯆꯥꯕꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯇꯥꯛꯄꯤꯔꯝꯃꯣ ꯅꯣꯏꯅ ꯇꯥꯒꯅꯦꯕ ꯑꯩꯅ ꯈꯪꯗꯣꯏꯗꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯁꯣꯏꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯝ ꯁꯣꯏ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃꯅ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯆꯪꯉꯒꯅꯦ ꯗꯥꯏꯔꯦꯛ ꯐꯖꯅ ꯐ꯭ꯔꯤ ꯐꯦꯡꯗ ꯑꯩꯒ ꯃꯤ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯨꯅꯕ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯇꯧꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯁꯥꯎꯁꯇꯣ ꯊꯣꯛꯇ꯭ꯔꯤꯑꯕ ꯉꯝꯗꯦꯕ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯑꯗꯨꯝ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯉꯥꯡꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯗꯤ ꯉꯝꯃꯦꯕ ꯁꯨꯃꯥꯏꯅ ꯃꯣꯕꯥꯏꯜ ꯈꯤꯜꯂꯒ
ตรงนั้นง่างบ่เสียมันแบบทุกปงำดีปะมาคุณดูกันแล้วก็กระกระตรงนั้นคนกี่เปล่งเปล่งตรงนั้นง่างบ่ดูไอ้งำดีว่าก็ไม่ถูกดูนคังเดซิมแต่เอาเทรนนิ่งđầuได้สิเดี๋ยวแต่ว่างานมาใช่แต่ก็ไม่งานเลยนะคังแต่ด้วยมายามในวิดีโอเสียจริงว่านุ่งไงวิดีโอก็ดีไลค์คอมเมนต์แชร์ตัววิดีโออันนั้นว่ามีนกวิดีโอไลค์ก็ซื้อ subscribe ช่วยนะตัวสัมวิดีโอไลค์ตัววิดีโอคอมเมนต์ตัววิดีโอยามไอ้งานสิ่งที่ว่าในวิดีโอจะมาตั้งจะทำอะไรไม่ยามมาทั้งวิดีโอเดี๋ยวมึงทิ้งเลยใช่ไหมยามบายบายจ้า